Mathou ningthina Pangthokpa Ngamdraba Security Advisor Kuldeip Singh mashana khangna moral ground da Resign Tougadabani haina All Manipur United Clubs Organization Amuco gi President Nando Luwang phongdorakli housing lamda masida thokliba irang asigi matangda ngasi kwa kaithel da leiba Amuco gi office da pawgi mifam ama pangthokre Amuco gi maru oiba thongmi kayana saruk yaduna pangthokiba ngasi pawgi mifam aduda Amuco gi President Nando Luwang na hai housing lamda masida thokliba irang asi Naba India Lengakna Loriba Todang as the Penningai Oide, Haukiba Sahigi me Ahumdigi Tokliba Irang as the Haukibaga, Loinana, Me Marie da Kuldeip Singh Bu Manipur Lengaki Security Advisor Oina Habla Kibane, Mahagna Matam Sangna Security Advisor Oina Tabak Purakpa Asida Manipur the Tokliba Irang as the Laxanbangam the Ladakli, Amaromda, J Minister Na Pugadaba, Inter-Agency Unified Command Gi, German Gito. Mangonda puhanduna thokliba irang asi yangsinanaba thaudang lohhanki adubu mahakna thokliba irang asi laksinduna lamdam asida tangdu leitaba purakpadi ngamdri asigumba phibam asida mahak security advisor oibagi moral right leitrabara haina khalle mahakna security advisor amadi unified command gi chairman oina irang asi laksan bangamdriba asigi yengduna mahak masana khangna moral ground da resign tawfam thoe mahak masana resign tawdragana center na mahakpo unified command gi chairman digi lawthokfam thoe tholiba irang asida kadigidamak more da lediba state force da koki jo khulai paiba singna khud tharakli bano more asi hauzik menma dagi lo kaina sanglakpa koki jo khulai paiba singna control tawkhrabara haiba asi wahang ama oirakle kadigumba control tawba ngam Labade Ngamkai Ngakpagi Togdang Lodiba Assam Rifles Sing Pirep na Karino Ngamkai Ngakpang Ngamluidaba Oiragadi Assam Rifles Manipur Laibagi Wahantok Karino Tokliba Irang Sigi Chap Jaba Warochin Amapurakpada Lamdam Sigi Yel Homi Sting Amadi Lengak Namating Pudokuna Khotna Minana Bajangi Housing issue Oriba Asi Kuki Kulai Paiba Singa Chathariba suspension of operations Su Ashide problem Oriba Asana Kuki Kulai Paiba Sing Asine issue Amadi problem Ama Kupna Nainadragadi Waroshin Purapangamloi Kuki Kulai Paiba Singna Sugi Marumda Lo Kai Batabakaya Sathariba Asi Laihandanaba Su Kudakta Wido Tougadabani Loinana Lo Kaina Mapal Diki Sangnak Liba Kuki Jo Kulai Paiba Sing Takthokadabani Haina Mahakna Makata Ki Issue is doing issue music. Irangsi. Aduga cookie jo militant singers in a problem never. Issue amadi problem and he said, Pazana digest of Dragadi, Pazani study of Dragadi, a quick solution for Pungamoy, Aduna Susi, Jig Yadre, Sugi ground Loina Makaire. Have the Moidi Hana Yanara Tambaneva. The whatever already Yanara Tamba Campurina, Makoi ground on the Lut to Gaimina, Suze, Kodakta, withdraw to Wadabani, Masia Handi, High Mapalam di Changaleba cookie jo militant things, Myanmar is a Mashi plus out of it, talking them never. Maduna Tringedi, Manipur, Solution Leroy, a Koigi, Unified Command, Siamen Wediba, Mangi Akoi Asat Mamayam, and they go melo with Diana, Manipuri crisis, the job don't never give him the Maji Targa Tamimina, Tabaksima, Tabaksimapung Padre, Tabak Haitre, Tabak Ngamdre, Hena problem Tobnina, Masi Makata, Lahin Bagi, Mathou Tadre, Aduga Masanasu. Madugumba responsibility, Yamluba responsibility, Mlokulaga, Madu Tabakoina, Yamna, effective way Monda, Tabakoina, Pangthokpa Ngamdraba, Masana, Moran ground, the Sumasana Resign Tougadabani never. Masana Resign Tougadabani, Gomelo Indiana Martin and Food of Tokadam never. Maduna Tagadi problem, Hena, Saurkani Haba from Tamzeri.